ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯉꯁꯤ ꯐꯥꯎꯕ ꯆꯞ ꯆꯥꯕ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯗꯕ ꯃꯤꯁꯇꯔꯤꯌꯁ ꯑꯣꯏꯕ ꯊꯧꯗꯣꯛ ꯐꯅꯌꯥꯝ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯁꯦꯝꯗꯨꯅ ꯂꯥꯛꯂꯤꯕ ꯁꯤꯔꯤꯁ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛ 3ꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ Number 1. ꯅꯨꯃꯤꯠꯇꯨ October 1984, German engineer Gunther Stoll ꯀꯧꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯈꯪꯕ ꯉꯝꯂꯕꯒꯨꯝꯅ ꯃꯆꯤꯟꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦ ꯃꯆꯦꯠ ꯑꯃ ꯂꯧꯔꯒ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯅ ꯏꯔꯤꯕ ꯑꯗꯨ ꯂꯥꯟꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯣꯀꯦꯜ ꯄꯕ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝꯁꯤꯗꯁꯨ ꯃꯍꯥꯛ ꯑꯇꯩ ꯃꯤꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯪꯇꯨꯗꯁꯨ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕꯗꯒꯤ ꯆꯦꯟꯈꯤꯕꯒꯨꯝꯕ ꯃꯥꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯑꯦꯛꯁꯤꯗꯦꯟꯠ ꯇꯧꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯁꯤ ꯅꯨꯄꯥ ꯑꯁꯤ ꯀꯥꯔ ꯃꯅꯨꯡ ꯑꯁꯤꯗ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯔꯤꯖꯜꯠ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯁꯇꯔꯤ ꯑꯃ ꯑꯣꯏꯍꯟꯈꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯁꯤ ꯀꯥꯔ ꯑꯁꯤ ꯊꯦꯡꯖꯤꯟꯕꯗ ꯁꯣꯛꯄ ꯅꯠꯇꯕ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯁꯣꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯅ ꯑꯦꯛꯁꯤꯗꯦꯟꯠ ꯑꯁꯤꯗ ꯁꯣꯛꯄ ꯅꯠꯇ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯀꯔꯝꯕ ꯊꯧꯗꯣꯛꯇ ꯁꯣꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯖꯥꯠꯅꯣ? ꯃꯇꯥꯡꯁꯤꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯃꯥꯒ ꯃꯤꯑꯣꯏ 4ꯒ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ 4 ꯑꯗꯨ ꯃꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯕ ꯉꯝꯍꯧꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯋꯤꯠꯅꯦꯁ, ꯁꯁꯄꯦꯛ ꯑꯃꯗꯤ ꯃꯔꯤꯛ ꯆꯨꯝꯕ ꯊꯤꯑꯣꯔꯤꯅꯆꯤꯡꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯥꯡꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯅꯈꯤꯕꯁꯤ ꯃꯍꯥꯛꯅ ꯏꯔꯝꯈꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯣꯏꯔꯝꯈꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯀꯣꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯦꯃꯤꯀꯦꯜ ꯐꯣꯔꯃꯨꯂꯥꯒꯨꯝꯕꯒꯤ ꯁꯣꯔꯠ ꯐꯣꯔꯝꯒꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯊꯤꯑꯣꯔꯤꯁ ꯀꯌꯥ ꯄꯨꯊꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯣꯏꯅꯈꯤꯕꯁꯤ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯁꯤ ꯀꯥꯔ ꯑꯁꯤ ꯊꯦꯡꯖꯤꯟꯕꯗꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯣꯛꯈꯤꯕ ꯑꯣꯏꯔꯝꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯝꯂꯤꯕ꯭ꯔꯥ, ꯑꯦꯛꯁꯤꯗꯦꯟꯠ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯃꯊꯟꯇ ꯇꯧꯖꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯄꯥꯎꯈꯨꯝ ꯂꯩꯇꯦ꯫ Number 2. 2006ꯀꯤ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯃꯪꯗ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯂꯣꯏꯅ ꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯃꯁꯛ ꯈꯪꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯃꯪꯗ ꯎꯈ꯭ꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯍꯟꯕ ꯃꯇꯝꯗ ꯂꯣꯏꯅ ꯃꯥꯟꯅꯔꯝꯈꯤ꯫ ꯅꯨꯄꯥ ꯑꯃ ꯄꯤꯁꯨꯝ ꯈꯔ ꯊꯥꯕ, ꯏꯆꯝ ꯆꯝꯕ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯃꯗꯤ ꯌꯥꯝꯅ ꯆꯝꯕ ꯃꯥꯟꯕ ꯁꯛꯇꯝ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯎꯈꯤ꯫ ꯃꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟ ꯑꯗꯨꯗ ꯆꯪꯂꯨꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯏꯇꯥꯂꯤꯗ ꯂꯩꯕ ꯀ꯭ꯂꯤꯅꯤꯛ ꯑꯃꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯃꯪꯗ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯂꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯥꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯊꯦꯠꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯄꯦꯁꯦꯟꯠ ꯀꯌꯥꯅꯁꯨ ꯃꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯃꯃꯪꯗ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯁꯤ ꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯁ ꯃꯦꯟ ꯀꯧꯕ ꯋꯦꯕꯁꯥꯏꯠ ꯑꯃ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛ ꯁꯦꯝꯈꯤ꯫ ꯃꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯅ ꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯕ꯭ꯔꯥꯖꯤꯜ, ꯖꯄꯥꯟ, USA ꯑꯃꯗꯤ ꯔꯁꯤꯌꯥꯅꯆꯤꯡꯕ ꯂꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯁꯨ ꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯈꯔ ꯑꯃꯒꯤ ꯃꯃꯪꯗꯅ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯔꯝꯈꯤ꯫
aduga kharadana nupa asi sapnga tumina leplaga leiba uramki adubu nupa asigi masak asidi chap manarame scientist sing amasi website asida miyosing na saktam asi urubadagi makhoi gi mamang da suning singlaktuna urakpa oigani haina phongdokhi adubu tonga tonga ma miyo kyadi website asi semdringai mamangdagi adum uduna lakrabani aduga masigi nupa asiga chap maraba misak amata asengmagi leramte maram asina thogdok asi kamdongna oirakhibanu haiba chap chaba khangba ngamdaba mystery ama oiri Number 3 1911 gi matamda British explorer Ernest Shackleton na luchinglaga mioi kya ga loinana Antarctic expedition ama chalame khongset asida yamna laibak thiba thodok khara maram oiraga makhoi yamna ingba amadi sadabana maram oiraga sirubadagi halakpaga chap manakhi adubu masigi journey asida makhoini yamna angakpa ama thengnarame journey asida matam supada makhoiga loinaduna atopa misak amana makhoibu lamjing biduna adum makhoiga loinana leibagumna fauki masak udaba makhoiga lakminaba sunnataba adubu makhoibu ngak senduna leibagi mongda loinamak fauki Shackleton masigi thodok asigi maramda magi diary kona wari oina phongkhiba asida supalamki masida mahangna fauriba presence asi makhoibu kihanba nate makhoibu lamjing biba amadi ngak senbiba gumna fawi haina phongdoklamki maga lakminariba miyoi singdunasu masi chap manana loina faurumki masigi thawong sibu scientist singna the third man phenomenon haina kauki masi miyoi besingna siba changma khangduna leiba amadi chatpa matamda aikhoigi brain asina protective illusion ama semlai masina aikhoida akiba adu khara makai kokhanduna asa ama piba ngamalai masi wari sida khang nataba atopa chingkaba lan chatpa amadi ahing athengbada mathanda chatpa matamda miyoi singna fawba thawong amani masigi thawong si adomsu thengnaba yaukrabra comment phongdok piramo aduga Ernest Shackleton gi Antarctica chatpagi yamna angakpa wari asi mamangda full video oinasu thagat chakhrabani masida makhoina journey asi kamdongna chatpa horakhi kari khudongthiba sing mayokna khemadi makhoina madugi mayamadu kamdongna mayokna duna chahi ani muk samudra mayai da leiruraga kamdongna amuk halakhyabadu wari asida mapung phana yaurabani kanaguma yengdraba yauragadi soidana maki yengbiyo